ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯟ ꯀꯤ ꯕꯥꯠꯀꯤ 63 ꯁꯨꯕ ꯇꯥꯡꯀꯛꯅꯤ ꯃꯊꯪꯒꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯆꯍꯤ 2019ꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯣꯏꯔꯒꯅꯤ ꯃꯌꯥꯝꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨꯗ 2019ꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯊꯝꯅꯕ ꯇꯥꯛꯄꯤꯔꯛꯏ ꯍꯧꯈ꯭ꯔꯕ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯇꯨꯡꯒꯤ ꯑꯣꯏꯔꯛꯀꯗꯕ ꯀꯌꯥꯒꯤ ꯊꯧꯔꯥꯡ ꯇꯧꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ ꯉꯝꯃꯤ 2019ꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯐꯤꯔꯦꯞ ꯃꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤꯗ ꯄꯨꯁꯤꯟꯕ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ 2019ꯒꯤ ꯍꯤꯔꯝ ꯀꯌꯥꯗꯒꯤ ꯇꯝꯖꯅꯐꯝ ꯑꯣꯏꯈꯤ 2019ꯗ ꯚꯥꯔꯠ ꯅꯤꯡꯇꯝꯕꯒꯤ ꯆꯍꯤ 65 ꯃꯄꯨꯡ ꯐꯥꯔꯦ ꯃꯁꯤꯗ ꯑꯃ꯭ꯔꯤꯠ ꯀꯥꯜ ꯍꯧꯔꯦ ꯆꯍꯤ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯅꯧꯕ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯤꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯆꯧꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯤ 2019ꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯊꯕꯛ ꯀꯌꯥ ꯑꯁꯤꯅ ꯚꯥꯔꯠ ꯃꯥꯂꯦꯝꯗ ꯌꯦꯡꯅꯐꯝ ꯑꯣꯏꯔꯦ 2019ꯗ ꯁꯦꯜ ꯊꯨꯝꯒꯤ ꯂꯝꯗ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯛꯇ ꯚꯥꯔꯠꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ 5ꯁꯨꯕ ꯃꯐꯝ ꯀꯟꯕ ꯉꯝꯈꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯔꯣꯔ 220 ꯍꯦꯟꯕ ꯌꯥꯝꯂꯕ ꯚꯦꯛꯁꯤꯟ ꯀꯥꯞꯈꯤ ꯕꯤꯂꯤꯌꯟ ꯗꯣꯂꯔ 100 ꯍꯦꯟꯅ ꯚꯦꯛꯁꯤꯟ ꯑꯦꯛꯁꯄꯣꯔꯠ ꯇꯧꯈꯤ 2019 ꯑꯁꯤꯗ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯚꯥꯔꯠ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯟꯈꯤ ꯃꯁꯤ ꯊꯕꯛ ꯑꯣꯏꯅꯁꯨ ꯑꯣꯟꯊꯣꯛꯈꯤ 2019ꯗ ꯚꯥꯔꯠꯀꯤ ꯑꯍꯥꯟꯕ ꯃꯁꯥꯅ ꯁꯥꯖꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ INS ꯕꯤꯀ꯭ꯔꯥꯟ ꯄꯨꯊꯣꯛꯈꯤ 2019 ꯑꯁꯤꯗ ꯁ꯭ꯄꯦꯁ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁ ꯁꯦꯛꯇꯔꯗ ꯚꯥꯔꯠꯅ ꯃꯥꯏ ꯄꯥꯛꯈꯤ ꯂꯝ ꯈꯨꯗꯤꯡꯃꯛꯇ 2019 ꯑꯁꯤ ꯚꯥꯔꯠ ꯃꯥꯏ ꯄꯥꯛꯈꯤ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁ ꯏꯟꯗꯤꯌꯟ ꯋꯤꯃꯦꯟ ꯍꯣꯀꯤ ꯇꯤꯝꯒꯤ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯈꯤ ꯃꯔꯨꯞꯁꯤꯡ 2019 ꯑꯁꯤ ꯃꯔꯝ ꯑꯇꯣꯞꯄ ꯈꯔꯒꯤꯁꯨ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏ ꯃꯗꯨꯗꯤ ꯑꯦꯛ ꯚꯥꯔꯠ ꯁ꯭ꯔꯦꯁꯊ ꯚꯥꯔꯠꯀꯤ ꯋꯥꯈꯜꯂꯣꯟ ꯄꯥꯛ ꯆꯥꯎꯊꯣꯔꯛꯄꯁꯤꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯕ ꯑꯃꯁꯨꯡ ꯄꯨꯟꯁꯤꯟꯕ ꯑꯁꯤꯕꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯥꯡ ꯀꯌా ꯇꯧꯈꯤ ꯒꯨꯖꯔꯥꯠꯀꯤ ꯃꯥꯙꯕꯄꯨꯔ ꯃꯦꯂꯥꯗ ꯔꯨꯛꯃꯅꯤ ꯂꯨꯍꯣꯡꯕ ꯑꯃꯁꯨꯡ ꯀ꯭ꯔꯤꯁꯅꯒ ꯅꯣꯔꯊ ꯏꯁꯠꯀ ꯂꯩꯅꯔꯤꯕ ꯃꯔꯤ ꯃꯌꯥꯝ ꯑꯁꯤ ꯎꯠꯇꯨꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯀꯥꯁꯤ ꯇꯥꯃꯤꯜ ꯁꯪꯒꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯈꯤ ꯀꯨꯝꯍꯩꯁꯤꯡ ꯑꯁꯤꯗ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯁꯛ ꯎꯕ ꯐꯪꯈꯤ 2019 ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯀꯥꯎꯉꯝꯗ꯭ꯔꯕ ꯄꯨꯋꯥꯔꯤ ꯑꯃ ꯏꯈ꯭ꯔꯦ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯀꯅꯥꯅ ꯀꯥꯎꯒꯅꯤ ꯅꯤꯡꯇꯝꯕꯒꯤ 65 ꯁꯨꯕ ꯆꯍꯤ ꯑꯁꯤꯗ ꯍꯧꯗꯣꯛꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯑꯣꯏꯈ꯭ꯔꯦ ꯀꯔꯣꯔ 3 ꯍꯦꯟꯕ ꯃꯤꯌꯥꯝꯅ ꯇꯤꯔꯪꯒꯒ ꯁꯦꯜꯐꯤ ꯇꯧꯗꯨꯅ ꯊꯥꯅꯔꯛꯏ ꯅꯤꯡꯇꯝꯕꯒꯤ ꯑꯃ꯭ꯔꯤꯠ ꯀꯥꯜ ꯑꯁꯤ ꯃꯊꯪ ꯆꯍꯤꯗꯁꯨ ꯆꯠꯊꯒꯅꯤ ꯃꯁꯤꯅ ꯑꯃ꯭ꯔꯤꯠ ꯀꯥꯜꯒꯤ ꯃꯈꯣꯡ ꯆꯦꯠꯍꯟꯕꯅꯤ ꯃꯔꯨꯞꯁꯤꯡ ꯆꯍꯤ ꯑꯁꯤꯗ ꯚꯥꯔꯠꯅ G20 ꯒ꯭ꯔꯨꯞꯀꯤ ꯊꯧꯕꯨ ꯑꯣꯏꯕꯒꯤ ꯇꯥꯟꯖꯥ ꯐꯪꯈꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ 2019 ꯑꯁꯤꯗ G20ꯒꯤ ꯏꯅꯣꯠ ꯑꯁꯤ ꯃꯇꯣꯟ ꯂꯣꯝꯍꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯖꯟ ꯑꯟꯗꯣꯂꯟ ꯑꯃ ꯑꯣꯏꯍꯟꯒꯗꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯉꯁꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯔꯤ ꯅꯨꯃꯤꯠ ꯑꯁꯤ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯀꯤ ꯄꯨꯟꯁꯤ ꯃꯥꯒꯤ ꯃꯄꯥꯎ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠꯅꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯔꯨꯞꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯨꯅꯤ ꯃꯍꯥꯛ ꯑꯐꯥꯎꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯂꯨꯆꯤꯡꯈꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯄꯨꯛꯅꯤꯡꯗ ꯃꯍꯥꯛꯀꯤ ꯃꯐꯝ ꯆꯥꯎꯅ ꯊꯝꯅꯩ ꯀꯣꯜꯀꯇꯥꯗꯒꯤ ꯑꯩꯉꯣꯟꯗ ꯑꯁꯊꯥꯅ ꯆꯤꯊꯤ ꯊꯥꯔꯛꯏ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯁꯤꯗ ꯗꯦꯜꯂꯤ ꯀꯣꯏꯔꯨꯕꯒꯤ ꯃꯄꯥꯎ ꯇꯝꯂꯛꯈꯤ ꯃꯍꯥꯛꯅ ꯗꯦꯜꯂꯤꯗ ꯂꯥꯛꯄꯗ PM ꯃ꯭ꯌꯨꯖꯤꯌꯝ ꯌꯦꯡꯈꯤ ꯍꯥꯏꯅꯁꯨ ꯇꯝꯂꯛꯏ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗ ꯑꯇꯜꯖꯤꯒꯤ ꯒꯦꯂꯔꯤ ꯌꯥꯝꯅ ꯄꯥꯝꯅꯩ ꯍꯥꯏꯅ ꯇꯝꯂꯛꯏ ꯑꯇꯜꯖꯤꯒꯤ ꯒꯦꯂꯔꯤ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯧꯗꯥꯡ ꯎꯕ ꯐꯪꯈꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯦꯖꯨꯀꯦꯁꯟ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤ ꯂꯝ ꯀꯌꯥꯁꯤꯗ ꯃꯍꯥꯛꯅ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯇꯣꯟ ꯂꯣꯝꯅ ꯄꯨꯈꯠꯂꯝꯃꯤ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯇꯜꯖꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯔꯨꯞꯁꯤꯡ ꯗꯤꯁꯦꯝꯕꯔ 13 ꯊꯧꯅꯥ ꯐꯕ ꯑꯉꯥꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯗꯦꯜꯂꯤꯗ ꯅꯨꯄꯥꯃꯆꯥ ꯖꯣꯔꯥꯋꯥꯔꯁꯤꯡ ꯑꯃꯁꯨꯡ ꯐꯇꯤꯁꯤꯡꯒꯤ ꯀꯠꯊꯣꯛꯄꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯈꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯨꯄꯥꯃꯆꯥꯁꯤꯡ ꯑꯃꯁꯨꯡ ꯃꯃꯥ ꯏꯕꯦꯝꯃ ꯒꯨꯖꯔꯤꯒꯤ ꯀꯠꯊꯣꯛꯄꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯍꯥꯏꯅꯩ ꯁꯇ꯭ꯌꯝ ꯀꯤꯝ ꯄ꯭ꯔꯃꯥꯅꯝ ꯄ꯭ꯔꯇ꯭ꯌꯛꯁꯝ ꯀꯤꯝ ꯄ꯭ꯔꯃꯥꯅꯝ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕꯒꯤ ꯄ꯭ꯔꯃꯥꯟ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯏꯁꯥꯅ ꯊꯦꯡꯅꯔꯤꯕꯗꯨ ꯄ꯭ꯔꯃꯥꯟ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯕꯨ
modern medical science ki matangdadi khwaidagi maru oibasi praman evidence ne chahi cha kayadagi yoga amadi ayurveda na chingba se bharat ki punsi gi saruk ama oiduna lakle adubo aikhoi gi shastra singda evidence based research watpa asina matam khudingmakta singnaba ma oire foldi uba phange adubo khudam pipadi ngamde adumoinamak evidence based medicine gi matam sida haujik yoga amasung ayurveda asina anauba matam sigi thijinba amasung changyengda mai pakle mayamna mumbai gi tata memorial center gi maramda soidana tabiram lagane institute asina research innovation amadi cancer care da mingchat yamna tale center asina tauba intensive research amada yoga si breast cancer gi anaba singidamak yamna kanai haiba utkre america gi yamna chauraba breast cancer conference amada tata memorial center na makhoi gi thijinbagi foldu utkibane machine malem gi achau achauba expert singi pukning singsile maramdi tata memorial center na evidence ka loinana anaba singna kamdauna yogadagi kanaba phangki haibadu utki center sigi research ki matung inna numit khudingi yoga sanabana breast cancer ki patient singda anaba si amuk hana narakpagi amadi laina asina maram oidana sibagi akiba sing asidagi chada 15 di hanthan bangamle masi bharat ki oiba mahusadagi chatharakpa layengda nongchup lomgi machatki akanba pathapta changyeng tauraba ahanba khudamne loinana breast cancer naba nupi oibi singna yoga gi matengna punsi mahingbu phagadanba ngamli haibasi khangba ngamle masina tungkoina kanaba pibasing adubu mangda thorakle tata memorial center na taukiba study adugi result sing adu paris ta european society of medical oncology gi mifam aduda puthoki marup sing ngasi gi juk asida bharat ki layeng pathap asi evidence based oiba heliba makai malemna thoidok hendokna pamna basu hengani wakhalon asiga iroinana delhi gi aims ta changyeng amalokhatle mafam asida aikhoi gi mahausa gi layeng pathap asi validate taunaba center for integrative medicine and research asi chahi taruk ki mamangda linkatki masida latest modern techniques sing amadi research method kaya ama sijanare center asina hana maming leiraba malem gi journal singda paper kun phongkhre american college of cardiology gi journal da phongba paper amada sinkapinaraba patient singda jogana piriba kanaba singadu mayek sengna paudamle asum tauna neurology journal gi paper amada migraine da jogana phanganba kanaba singadu khanghalle masida sunatana atai atopalaina singda jogana piba kanaba singi matangda kupna thijile kharapallabada heart disease depression sleep disorder amadi pregnancy gi manungda nupi oibi singna thengnaba khudong chadaba sing marup sing nimit kharani gi mamangda world ayurveda congress ki damak aihak goa da lerame masida leibak nifu henbadagi delegate singna sarugya ki scientific paper chamanga yankhei present tauki bharat yauna malemgi company chani tara manga mukna exhibition asida masagi product sing utki nimit mari chupna chathaki ba expo sida miyoi lak amadagi henba miyamna ayurveda ga mari leinaba experience kaya ama enjoy tauki ayurveda congress tasu malem pumbadagi lakiba ayurveda experts singi mangda evidence the yumpham oiba research paikhat haningbagi aihaki apamba adu amuk hana phongdoki malem sinba thungna awa saitheng pi khibalaina laichat corona gi matamasida yoga amadi ayurveda gi matik mayai adu aikhoi mayamna ngasi uba phanglibagum masida mari leinaba evidence the yumpham oiba research ki thawung asina yamna kanaba amadi singthaningai oiba khongthang oigani yoga ayurveda amadi aikhoi gi mahausa gi layeng pathap ka mari leinaba honaba singi matangda karigumba e paw leiragadi social media da soidana share tawbirau aigi nungsi jarabai rei bakcha sing haukiba chahi khara sida health sector ga mari leinaba singnaba kaya ama mai pakna thengnaba ngamkre masigi credit pumnamak asi medical expert sing scientist sing amadi irei bakcha singi will kanba maram mayam asinane aikhoina smallpox polio amadi guinea worm asigumba laina sing asi bharat tagi manghanduna miyamda utkhre ngashidi man ki baat thauram asibu tabiriba singda atop singnaba amagi matangda amuk panjage mashi loisilakpagi matang adu yoraklabane
ꯁꯤꯡꯅꯕ ꯑꯁꯤ ꯀꯥꯂꯥꯖꯥꯔ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤꯅꯤ꯫ ꯂꯥꯏꯅꯥ ꯑꯁꯤ ꯄꯦꯔꯥꯁꯥꯏꯠ ꯁꯦꯟ ꯐ꯭ꯂꯥꯏꯅ ꯆꯤꯛꯄꯗꯒꯤ ꯁꯟꯗꯣꯛꯏ꯫ ꯀꯥꯂꯥꯖꯥꯔ ꯅꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯥ ꯀꯌꯥ ꯑꯃ ꯂꯥꯏꯍꯧ ꯇꯧꯏ, ꯃꯁꯥꯗ ꯏ ꯋꯥꯠꯂꯛꯏ, ꯍꯛꯆꯥꯡ ꯆꯣꯛꯊꯕꯒ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯑꯔꯨꯝꯕꯁꯨ ꯍꯟꯊꯔꯛꯏ꯫ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯑꯍꯜ ꯐꯥꯎꯕ ꯂꯥꯏꯅꯥ ꯑꯁꯤ ꯅꯥꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯀꯥꯂꯥꯖꯥꯔ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯃꯨꯠꯊꯠꯈꯤꯒꯗꯧꯔꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯚꯥꯔꯠꯀꯤ ꯔꯥꯖ꯭ꯌ 4ꯗ ꯖꯤꯂꯥ 50ꯗꯒꯤ ꯍꯦꯟꯕꯗ ꯀꯥꯂꯥꯖꯥꯔ ꯆꯩꯊꯦꯡ ꯐꯪꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯅꯥ ꯑꯁꯤ ꯕꯤꯍꯥꯔ ꯑꯃꯗꯤ ꯖꯥꯔꯈꯟꯒꯤ ꯖꯤꯂꯥ 4 ꯈꯛꯇꯗ ꯂꯥꯏꯅꯥ ꯑꯁꯤꯅ ꯅꯥꯍꯜꯂꯕ ꯃꯤꯑꯣꯏ ꯂꯩꯔꯤ꯫ ꯕꯤꯍꯥꯔ ꯑꯃꯗꯤ ꯖꯥꯔꯈꯟ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ, ꯃꯥꯏ ꯃꯤꯠ ꯄꯥꯡꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯖꯤꯂꯥ 4 ꯑꯁꯤꯗꯁꯨ ꯀꯥꯂꯥꯖꯥꯔ ꯂꯥꯏꯅꯥ ꯑꯁꯤ ꯃꯔꯨ ꯐꯨꯛꯅ ꯃꯨꯠꯊꯠꯄ ꯉꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯊꯥꯖꯕꯅꯤ꯫ ꯁꯔꯀꯥꯔꯒꯤ ꯍꯣꯠꯅꯖꯃꯟꯗꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯑꯥꯁꯥ ꯇꯧꯔꯤ꯫ ꯂꯥꯏꯅꯥ ꯑꯁꯤ ꯃꯥꯌꯣꯛꯅꯔꯤꯕ ꯃꯐꯝꯁꯤꯡꯗꯁꯨ ꯑꯩꯍꯥꯛꯅ ꯊꯝꯖꯅꯤꯡꯕꯗꯤ ꯋꯥꯐꯝ 2 ꯑꯁꯤ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯑꯍꯥꯟꯕꯗ ꯁꯦꯟ ꯐ꯭ꯂꯥꯏ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ꯫ ꯑꯅꯤꯁꯨꯕꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯏꯅꯥ ꯑꯁꯤ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯂꯥꯌꯦꯡꯊꯣꯛꯄ꯫ ꯀꯥꯂꯥꯖꯥꯔ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯂꯥꯌꯦꯡꯕ ꯂꯥꯏ, ꯃꯁꯤꯗ ꯁꯤꯖꯤꯟꯅꯕ ꯍꯤꯗꯥꯛꯁꯤꯡꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯇꯧꯕꯇꯕꯨ ꯆꯦꯛꯁꯤꯟꯕꯤꯗꯕꯗꯤ ꯌꯥꯗꯦ꯫ ꯂꯥꯏꯍꯧ ꯍꯧꯔꯛꯄ ꯃꯇꯝꯗ ꯊꯧꯁꯥꯗꯕ ꯇꯧꯕꯤꯔꯣꯏꯗꯕꯅꯤ, ꯑꯗꯨꯒ ꯁꯦꯟ ꯐ꯭ꯂꯥꯏꯁꯤꯡ ꯍꯥꯠꯅꯕ ꯍꯤꯗꯥꯛꯁꯨ ꯆꯥꯏꯊꯣꯛꯄꯤꯒꯗꯕꯅꯤ꯫ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯀꯥꯂꯥꯖꯥꯔ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯕꯅꯣ? ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯚꯥꯔꯠꯁꯤ 2015 ꯐꯥꯎꯕꯗ ꯇꯤꯕꯤ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯅꯕꯁꯨ ꯊꯕꯛ ꯆꯠꯊꯔꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯁꯤꯗ ꯃꯌꯥꯝꯅ ꯎꯕꯤꯔꯝꯒꯅꯤ, ꯇꯤꯕꯤ ꯂꯩꯇꯕ ꯚꯥꯔꯠꯀꯤ ꯑꯚꯤꯌꯥꯟꯁꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯇꯤꯕꯤꯅ ꯅꯥꯔꯕ ꯑꯅꯥꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯊꯣꯛꯄꯤꯔꯛꯈꯤ꯫ ꯃꯈꯣꯏꯁꯤꯡꯁꯤꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯇꯤꯕꯤꯒꯤ ꯑꯅꯥꯕꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯈꯤ, ꯁꯦꯜꯒꯤ ꯇꯦꯡꯕꯥꯡꯁꯨ ꯄꯤꯈꯤ꯫ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯧꯗꯥꯡ ꯌꯥꯕ ꯑꯁꯤꯒꯨꯝꯕ ꯄꯥꯡꯒꯜ ꯑꯁꯤꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄꯥꯟꯗꯝ ꯀꯌꯥ ꯐꯪꯕ ꯉꯝꯂꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯗꯒꯤ ꯆꯠꯅꯔꯛꯂꯕ ꯃꯆꯠꯁꯤꯡ ꯑꯃꯗꯤ ꯅꯥꯠꯁꯤꯡꯁꯤꯒ ꯏꯃꯥ ꯒꯪꯒꯥꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯂꯩꯅꯔꯤ꯫ ꯒꯪꯒꯥꯒꯤ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯏꯆꯦꯜꯗꯒꯤ ꯇꯣꯉꯥꯟꯗ꯭ꯔꯕ ꯁꯔꯨꯛ ꯑꯃꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯁꯇ꯭ꯔꯗꯁꯨ ꯍꯥꯏꯔꯤ, ꯅꯃꯥꯃꯤ ꯒꯪꯒꯦ ꯇꯕ ꯄꯥꯗ ꯄꯪꯀꯖꯝ ꯁꯨꯔ ꯑꯁꯨꯔꯩꯍ ꯋꯟꯗꯤꯠ ꯗꯤꯕ꯭ꯌꯥꯔꯨꯄꯝ ꯚꯨꯛꯇꯤꯝꯆ ꯃꯨꯛꯇꯤꯝꯆ ꯗꯗꯥꯁꯤ ꯅꯤꯇ꯭ꯌꯥꯌꯝ ꯚꯥꯋ ꯑꯅꯨꯁꯥꯔꯦꯟ ꯁꯗꯥ ꯅꯥꯔꯥꯅꯥꯝ꯫ ꯍꯥꯏꯕꯗꯤ, ꯍꯦ ꯏꯃꯥ ꯒꯪꯒꯥ, ꯅꯍꯥꯛꯅ ꯅꯍꯥꯛꯄꯨ ꯅꯤꯡꯖꯔꯤꯕꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯑꯄꯦꯟꯕ ꯑꯃꯗꯤ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯤꯔꯤ꯫ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤ ꯁꯦꯡꯂꯕ ꯅꯈꯨꯌꯥꯈꯥꯗ ꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯑꯩꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯁꯦꯡꯂꯕ ꯅꯈꯨꯌꯥꯈꯥꯁꯤꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯆꯦꯟꯊꯗꯨꯅ ꯂꯥꯛꯂꯤꯕ ꯏꯃꯥ ꯒꯪꯒꯥꯕꯨ ꯁꯦꯡꯅ ꯇꯔꯨ ꯇꯔꯨ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯅꯤ꯫ ꯄꯥꯟꯗꯝꯁꯤꯒ ꯂꯣꯏꯅꯅ ꯆꯍꯤ 9ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯅꯃꯥꯃꯤ ꯒꯪꯒꯦ ꯑꯚꯤꯌꯥꯟ ꯍꯧꯗꯣꯛꯆꯈꯤꯕꯅꯤ꯫ ꯚꯥꯔꯠꯅ ꯑꯁꯨꯝꯅ ꯍꯧꯗꯣꯛꯆꯔꯛꯄ ꯋꯥꯐꯝꯁꯤꯒꯤꯗꯃꯛ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯩ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯅꯃꯥꯃꯤ ꯒꯪꯒꯦ ꯃꯤꯁꯟ ꯑꯁꯤꯕꯨ ꯏꯀꯣꯁꯤꯁꯇꯝꯕꯨ ꯔꯤꯁꯇꯣꯔ ꯇꯧꯕꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯕ ꯇꯣꯞ 10 ꯏꯅꯤꯁꯤꯌꯦꯇꯤꯚꯀꯤ ꯃꯅꯨꯡ ꯆꯜꯍꯜꯂꯤ꯫ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯏꯅꯤꯁꯤꯌꯦꯇꯤꯚ 150ꯒꯤ ꯃꯅꯨꯡꯗ ꯅꯃꯥꯃꯤ ꯒꯪꯒꯦꯅ ꯍꯥꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤ ꯐꯪꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯅꯃꯥꯃꯤ ꯒꯪꯒꯦꯒꯤ ꯃꯤꯁꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯦꯅꯔꯖꯤ ꯑꯃ ꯑꯣꯏꯔꯤꯕꯁꯤ ꯃꯤꯌꯥꯝꯅ ꯂꯦꯞꯇꯅ ꯁꯔꯨꯛ ꯌꯥꯕꯤꯕꯁꯤꯅꯤ꯫ ꯅꯃꯥꯃꯤ ꯒꯪꯒꯦ ꯃꯤꯁꯟꯁꯤꯗ ꯒꯪꯒꯥꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤꯕ ꯑꯃꯗꯤ ꯒꯪꯒꯥꯒꯤ ꯃꯄꯥꯎ ꯄꯨꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯌꯥꯕꯤꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯎ ꯄꯥꯝꯕꯤ ꯊꯥꯖꯤꯟꯕ, ꯇꯣꯔꯕꯥꯟ ꯁꯦꯡꯗꯣꯛꯄ, ꯒꯪꯒꯥ ꯑꯥꯔꯇꯤ, ꯂꯩꯔꯛ ꯀꯨꯝꯍꯩ, ꯂꯥꯏ ꯌꯦꯛꯄ ꯑꯃꯗꯤ ꯁꯩꯔꯦꯡꯅꯆꯤꯡꯕꯒꯤ ꯄꯥꯝꯕꯩꯅ ꯃꯤꯌꯥꯝꯕꯨ ꯃꯤꯠ ꯅꯥ ꯁꯤꯡꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯟ ꯑꯁꯤꯅ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤꯗꯁꯨ ꯊꯣꯏꯗꯣꯛꯅ ꯑꯍꯣꯡꯕ ꯂꯥꯛꯄ ꯎꯕ ꯐꯪꯖꯔꯦ꯫ ꯍꯤꯜ ꯁꯥ ꯉꯥ, ꯒꯪꯒꯥꯒꯤ ꯗꯣꯜꯐꯤꯟ ꯑꯗꯨꯒ ꯊꯦꯡꯒꯨꯒꯤ ꯃꯈꯜ ꯀꯌꯥꯃꯔꯨꯝꯁꯨ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯒꯪꯒꯥꯒꯤ ꯏꯀꯣꯁꯤꯁꯇꯝ ꯀ꯭ꯂꯤꯟ ꯑꯣꯏꯕꯁꯤꯅ ꯍꯤꯡꯅꯅꯕꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯒꯠꯍꯜꯂꯦ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯍꯥꯛꯅ ꯖꯂꯖ ꯑꯖꯤꯋꯤꯀꯥ ꯃꯣꯗꯦꯜꯒꯤ ꯃꯔꯝꯗ ꯈꯔꯗꯪ ꯄꯟꯖꯅꯤꯡꯉꯤ꯫ ꯃꯁꯤ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯊꯧꯔꯥꯡ ꯇꯧꯖꯕꯅꯤ꯫ ꯇꯨꯔꯤꯖꯝ ꯕꯦꯖ ꯕꯣꯠ ꯁꯐꯥꯔꯤꯁꯤꯡꯁꯤ ꯃꯐꯝ 16ꯇ ꯂꯣꯟꯆ ꯇꯧꯔꯦ꯫ ꯅꯃꯥꯃꯤ ꯒꯪꯒꯦ ꯃꯤꯁꯟ ꯍꯥꯏꯕꯁꯤꯒꯤ ꯄꯥꯛ ꯆꯥꯎꯕ, ꯃꯍꯥꯛꯅ ꯀꯣꯟꯁꯤꯟꯒꯗꯕ
turel sengbana chingbasing sidagi hena chawkraba thaudang amani haibasi mayekna tarba wafamne masina aikhoigi ningbagi pangal amadi kanna honajabagi midna uraba khudam ama oihanbaga loinana akoibagi ising nungsit ngak senbagi maikairomdasu malem pumbada achauba lambi ama oina utlibani aigi nungsijarbai reibakcha sing aikhoigi ningbagi pangal sinabu chetlabadi achauba singnaba kaya sisu irailaina thoe masigi khudam ama lanthokpiri sikimgi thega khungangda leiba sange serpa jibna haukiba chahi 13 dagi mahangna foot lising 12 dagi hena wanglaba maphamda akoibagi ising nungsit ngak sennabagi thabakta mai onsinbiri sange jina nat amadi puwarigi maruoiba kayaga sago nariba somgo lekpu lunana thamnabagi thaurang paikatpiri mahangna leptana honabiduna asigumlaba glacier lake asigi masak machu sida ahongba purakpa ngamkre english singani gani panda sange serpa jibna lunanbagi abyan haurakpa matamda khudong chadaba kaya mayoknaki adubu mahaki asigumlaba yaifat thaurang asida naha oiribasing khungangi miyoi kayaga loinana panchayat nasu mapung phana mateng panglaki haujik asigumba adomna somgo lake yengba chatpa taragadi maphamdugi akoibaduda garbage bins thengnabigani haujikti maphamduda paisilakpa amot akai pumba recycling gidamak thare maphamduda lakpiba lam koiba miyoi singdasu phina saba garbage bag pire masi mafam ataida amot akai singdu chaithok khidanabagini haujikti tasengna mafamdu taru ba haibadu oire chahi khudingi chawrakna miyoi lak manga dagi henbana mafam si yengba lae somgo lek sibu ngak senanaba honabagi asigumba top thaudang asigidamak sange serpa jibu lup kayana ikai khumnari asomna honabiba kaya sinamaram oiduna ngasidi sikkim si bharat ki khwaidagi lunanba raija singi manungda ama oire aihakna sange serpa ji amade mahaki marumapang sing loina na laibak pumbasida akoibagi ising nungsit ngak senaba honabiriba pumnamakpu thamoi sengna thagatpa phongdokchari marup sing bharat ki miyoi khudingmakki pukningda swas bharat ase chusinnarakpa asida aihak nungaiba pokse english singani 13 da mission ase miyamgi oiba iho ama oina haugatkhibaduna miyamna makhal makha kaya thokna honabirakpa asiga loinana laingaknasu honaki leptana honajabagi mahina amot akai sengdokhiba kanadaba potlam sing lawthokkibana maram oiduna loisangna chingbasingda ahangba mafam phangbangamle mahusadi mafam leitaduna loisang singsi lapna sel changna ka lauduna leinarame haujikti mafam amatada miyoi kaya phamba challe khunaida loisangda khungangda hairiba mission sina lebak kidamak hiram pumnamakta kanaba phangale aigi nungsijarbe reibakcha sing aikhoigi leibak sida aikhoigi art and culture ga mari leinaba anau wakhalon kaya mikap thoglakle man ki baat ta aikhoina asigumba khudam kaya gi maramda tattana wari sane art literature amade culture ase khunai gi apunba pukaine matawasumna masibu makhatana puthanabagi thaudangsu khunai pumbasigine asumna maipakna laksadip ta honari mafam sigi kalpeni ithatta club amalai kumel brothers challengers club hairiba club sina mafam dugi naharul singda lamdam dugi oiba culture amade traditional art singbu ngak senabagi damak thawin sin pire mafam sida naharul singda mafam dugi oiba art kolkali parichakali kilipat amade mahusadagi saknarakpa isai singi training pire haibadi mamangaidagi chatnarakpa chatnalon pathang puthang naina lakpadu anauba mirolgi khutta soidangamdana leire khumang chausilagli loinana marup sing asumna honabasi leibak sidadanatana mapan leibak singdasu chathari handakta dubai dagi pawama lae masida mafamdugi kalari clubna guinness book of world record tamaming yaukhre kanagumbana khanbayai dubai gi clubna record thambaga bharat ki kari mari leinabage tasengnamak record asi bharat ki leadaba martial art masana kalari pattuga mari leine record asi amuktada mi mayamna kalari pattu utpagine kalari clubna dubai police ka khusamnaduna UAE gi national day show si utkibane masida chahi mari gi angang dagina chahi humpu phawbagi miyoi singda kalari da
ꯃꯈꯣꯏꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯗꯨ ꯎꯠꯈꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯔꯣꯜꯅ ꯑꯔꯤꯕ ꯆꯠꯅꯕꯤ ꯑꯃꯕꯨ ꯃꯤꯌꯥꯝꯗ ꯎꯠꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯔꯤ, ꯃꯗꯨꯒꯤ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯅꯤ ꯃꯁꯤ꯫ ꯃꯔꯨꯞꯁꯤꯡ, ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯀꯔꯅꯥꯇꯀꯥꯒꯤ ꯒꯔꯒ ꯖꯤꯂꯥꯗ ꯂꯩꯕ ꯀ꯭ꯋꯦꯝꯁ꯭ꯔꯤ ꯖꯤꯒꯤ ꯃꯇꯥꯡꯗ ꯈꯔꯗꯪ ꯍꯥꯏꯖꯒꯦ꯫ ꯀ꯭ꯋꯦꯝꯁ꯭ꯔꯤꯅ ꯈꯥ ꯊꯪꯕ ꯀꯔꯅꯥꯇꯀꯥꯒꯤ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤꯕꯨ ꯅꯧꯍꯧꯅꯅ ꯍꯤꯡꯒꯠꯅꯕ ꯍꯣꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯧꯈꯤꯕ ꯆꯍꯤ 18 ꯂꯦꯞꯇꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯀꯌꯥꯝ ꯀꯜꯂꯤ ꯍꯥꯏꯕ ꯃꯌꯥꯝ ꯈꯪꯕ ꯉꯝꯕꯤꯕ꯭ꯔꯥ? ꯍꯥꯟꯅꯗꯤ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝ ꯑꯁꯤ ꯍꯣꯇꯦꯜ ꯃꯦꯅꯦꯖꯃꯦꯟꯠꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯠꯅꯂꯣꯟꯆꯠ ꯑꯃꯗꯤ ꯄꯊꯥꯡ ꯄꯨꯊꯥꯡ ꯅꯥꯏꯅ ꯆꯠꯅꯔꯛꯄ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯁꯤꯕꯨ ꯄꯥꯝꯖꯃꯟꯈꯤꯕꯅ ꯃꯁꯤꯕꯨ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ ꯑꯃ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯂꯥ ꯆꯦꯇꯅꯥ ꯍꯥꯏꯕ ꯁꯪꯁꯊꯥꯟ ꯑꯃ ꯂꯤꯡꯈꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯉꯁꯤꯃꯛ ꯀꯔꯅꯥꯇꯀꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯀꯂꯥꯀꯥꯔ ꯀꯌꯥꯅ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯁꯤꯗ ꯂꯝꯗꯨꯒꯤ ꯀꯂꯥ ꯑꯃꯗꯤ ꯁꯪꯁꯀ꯭ꯔꯤꯇꯤꯕꯨ ꯌꯣꯛꯈꯠꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯔꯨꯞꯁꯤꯡ, ꯏꯁꯥꯒꯤ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤꯕꯨ ꯆꯥꯎꯈꯠꯅꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡꯒꯤ ꯊꯧꯅꯥ, ꯏꯁꯥꯒꯤ ꯄꯊꯥꯡ ꯄꯨꯊꯥꯡ ꯅꯥꯏꯕ ꯁꯪꯁꯀ꯭ꯔꯤꯇꯤꯗ ꯆꯥꯎꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯃꯆꯨ ꯃꯈꯜ ꯀꯌꯥ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯁꯦꯝꯖꯤꯟꯗꯨꯅ ꯀꯦꯕꯤꯕ, ꯐꯖꯅꯕ ꯍꯣꯠꯅꯕꯤꯕ ꯑꯃꯗꯤ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛ ꯂꯦꯞꯇꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯋꯥꯗꯒꯤ ꯐꯖꯔꯕ ꯑꯃꯗꯤ ꯀꯥꯟꯅꯔꯕ ꯄꯣꯠ ꯀꯌꯥ ꯁꯥꯔꯤ꯫ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯥꯗꯤꯕꯥꯁꯤ ꯂꯝꯁꯤꯡꯗ ꯋꯥꯒꯤ ꯈꯨꯠꯍꯩꯕ ꯀꯂꯥꯀꯥꯔ ꯀꯌꯥ ꯂꯩꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯅ ꯕ꯭ꯔꯤꯇꯤꯁꯅ ꯆꯠꯅꯔꯝꯕ ꯋꯥꯒ ꯃꯔꯤ ꯂꯩꯅꯕ ꯑꯥꯏꯟꯗꯨ ꯁꯦꯝꯗꯣꯛꯈꯤꯕꯗꯒꯤ ꯃꯁꯤꯒꯤ ꯑꯆꯧꯕ ꯀꯩꯊꯦꯜ ꯑꯃ ꯎꯕ ꯐꯪꯂꯦ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯄꯥꯜꯘꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯑꯥꯗꯤꯕꯥꯁꯤ ꯁꯃꯥꯖꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯗꯒꯤ ꯐꯖꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯊꯣꯛꯂꯤ꯫ ꯋꯥꯅ ꯁꯥꯕ ꯎꯄꯨ, ꯆꯧꯀ꯭ꯔꯤ, ꯆꯥ ꯊꯛꯅꯕ ꯀꯞ, ꯊꯨꯃꯣꯛꯁꯤꯡ ꯑꯃꯗꯤ ꯇ꯭ꯔꯦꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯕꯦꯝꯕꯨ ꯒ꯭ꯔꯥꯁꯇꯒꯤ ꯐꯖꯔꯕ ꯐꯤꯔꯣꯜꯁꯤꯡ ꯑꯃꯗꯤ ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯨ ꯁꯥꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯗꯤꯕꯥꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯨꯅꯕ ꯊꯕꯛꯁꯨ ꯐꯪꯂꯤ, ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯒꯨꯟꯗꯨꯁꯨ ꯈꯪꯕ ꯉꯝꯂꯦ꯫ ꯃꯔꯨꯞꯁꯤꯡ, ꯀꯔꯅꯥꯇꯀꯥꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯀ꯭ꯋꯥ ꯄꯥꯝꯕꯤꯒꯤ ꯃꯁꯥꯗꯒꯤ ꯂꯪ ꯆꯤꯡꯗꯨꯅ ꯁꯥꯕ ꯐꯖꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯟꯇꯔꯖꯥꯇꯤꯒꯤ ꯀꯩꯊꯦꯜꯗ ꯌꯣꯜꯂꯤ꯫ ꯀꯔꯅꯥꯇꯀꯥꯒꯤ ꯁꯤꯕꯃꯣꯒꯥꯗ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯁ꯭ꯔꯤꯃꯥꯟ ꯁꯨꯔꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁ꯭ꯔꯤꯃꯇꯤ ꯃꯩꯊꯤꯂꯤ, ꯃꯈꯣꯏ ꯑꯅꯤꯅ ꯀ꯭ꯋꯥ ꯄꯥꯝꯕꯤꯒꯤ ꯃꯁꯥꯗꯒꯤ ꯇ꯭ꯔꯦ, ꯄ꯭ꯂꯦꯠ ꯑꯃꯗꯤ ꯍꯦꯟꯕꯦꯒꯅꯆꯤꯡꯕ ꯑꯃꯗꯤ ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯁꯥꯔꯤ꯫ ꯃꯁꯥꯗꯒꯤ ꯁꯥꯕ ꯁꯦꯟꯗꯜ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯤ꯫ ꯃꯍꯥꯛꯀꯤ ꯄꯣꯠꯊꯣꯛꯁꯤꯡ ꯂꯟꯗꯟ ꯑꯃꯗꯤ ꯌꯨꯔꯣꯞꯀꯤ ꯀꯩꯊꯦꯜꯁꯤꯡꯗ ꯌꯥꯝꯅ ꯌꯣꯜꯂꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯅꯔꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯀꯤ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄ ꯍꯩꯁꯤꯡꯕꯗꯨꯒꯤ ꯃꯒꯨꯟꯅꯤ꯫ ꯃꯁꯤꯕꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯤ꯫ ꯚꯥꯔꯠꯀꯤ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯁꯁꯇꯦꯅꯦꯕꯜ ꯐ꯭ꯌꯨꯆꯔꯒꯤ ꯂꯝꯕꯤ ꯎꯕ ꯐꯪꯏ꯫ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯌꯥꯝꯅ ꯃꯤꯠ ꯅꯥ ꯁꯤꯡꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯏꯔꯝꯗꯝꯒꯤ ꯑꯃꯗꯤ ꯂꯣꯀꯦꯜꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯁꯤ, ꯑꯇꯣꯞꯄꯁꯤꯡꯕꯨꯁꯨ ꯃꯁꯤ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯄꯤꯁꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯁꯛꯇꯝ ꯇꯥꯛꯆꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ, ꯂꯣꯀꯦꯜꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯃꯄꯥꯡꯒꯜ ꯂꯩꯍꯟꯒꯅꯤ, ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯉꯥꯜ ꯅꯥꯏꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯑꯩꯈꯣꯏꯅ ꯇꯞꯅ ꯇꯞꯅ ꯃꯟ ꯀꯤ ꯕꯥꯠꯀꯤ 100ꯁꯨꯕ ꯇꯥꯡꯀꯛ ꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ 100ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯂꯤ꯫ 100ꯁꯨꯕ ꯇꯥꯡꯀꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯋꯥ ꯍꯥꯏꯒꯅꯤ, ꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯖꯦꯁꯟ ꯄꯤꯔꯛꯂꯕꯗꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯃꯊꯪꯗꯤ ꯑꯩꯈꯣꯏ 2019ꯗ ꯎꯅꯔꯒꯅꯤ꯫ ꯑꯩꯍꯥꯛꯅ ꯃꯌꯥꯝꯕꯨ 2019ꯒꯤꯗꯃꯛꯇ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯆꯍꯤ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯣꯏꯍꯟꯕ, ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯅꯧ ꯑꯅꯧꯕ ꯄꯥꯟꯗꯝ ꯀꯌా ꯐꯪꯕ ꯉꯝꯕ ꯍꯥꯏꯕ ꯐꯤꯔꯦꯞꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯧꯃꯤꯟꯅꯔꯁꯤ ꯑꯃꯗꯤ ꯃꯪꯐꯥꯎꯅꯕꯁꯨ ꯑꯣꯏꯍꯟꯁꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯃꯤ ꯑꯌꯥꯝꯕ ꯁꯨꯇꯤꯒꯤ ꯃꯨꯠꯇ ꯂꯩ꯫ ꯃꯌꯥꯝꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ, ꯑꯗꯨꯕꯨ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ, ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯣꯔꯣꯅꯥ ꯑꯁꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏꯅ ꯃꯥꯛꯁ ꯑꯃꯗꯤ ꯈꯨꯠꯁꯥ ꯇꯣꯏꯅ ꯍꯥꯝꯕ ꯍꯥꯏꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯁꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯣꯏ, ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯗ ꯑꯄꯟꯕ ꯑꯃꯠꯇ ꯊꯣꯛꯂꯣꯏ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ, ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ, ꯈꯨꯔꯨꯝꯖꯔꯤ꯫